ꯃꯃꯥꯡ ꯆꯍꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 16ꯗꯒꯤ ꯊꯝꯂꯛꯈꯤꯕ PR ꯂꯧꯊꯣꯛꯈ꯭ꯔꯦ ꯁꯤꯡꯖꯃꯩ ꯑꯦꯁꯤꯒꯤ MLA ꯋꯥꯏ ꯈꯦꯝꯆꯥꯟ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ ꯍꯧꯈꯤꯕ ꯆꯍꯤ 2025ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 7ꯗ N ꯕꯤꯔꯦꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯊꯥ ꯑꯗꯨꯒꯤ 16ꯗ ꯃꯅꯤꯄꯨꯔꯗ PR ꯊꯝꯂꯛꯈꯤꯕꯗꯨ ꯉꯁꯤꯗꯒꯤ ꯂꯧꯊꯣꯛꯂꯦ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯒꯣꯕꯤꯟ ꯃꯣꯍꯟꯅ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯁꯤꯡꯖꯃꯩ ꯀꯦꯟꯗ꯭ꯔꯒꯤ MLA ꯋꯥꯏ ꯈꯦꯝꯆꯥꯟ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯉꯁꯤ ꯂꯣꯛ ꯚꯕꯟꯗ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ ꯉꯁꯤ ꯋꯥꯁꯛ ꯂꯧꯈꯤꯕ ꯑꯗꯨꯗ NPFꯀꯤ MLA ꯂꯣꯁꯦ ꯗꯤꯈꯣ ꯑꯃꯁꯨꯡ BJPꯒꯤ MLA ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯑꯅꯤꯅ ꯗꯤꯄꯨꯇꯤ CM MLA ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯑꯃꯁꯨꯡ NPPꯒꯤ MLA KH ꯂꯣꯀꯦꯟ ꯑꯅꯤꯅ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯑꯅꯤꯒꯤ ꯎꯪꯈꯠꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯗꯤ ꯚꯔꯆꯨꯑꯦꯜ ꯑꯣꯏꯅ ꯗꯤꯜꯂꯤ ꯃꯅꯤꯄꯨꯔ ꯚꯕꯟꯗꯒꯤ ꯋꯥꯁꯛ ꯂꯧꯈꯤ ꯚꯔꯆꯨꯑꯦल ꯑꯣꯏꯅ ꯃꯤꯅꯤꯁꯇꯔ ꯋꯥꯁꯛ ꯂꯧꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯅ ꯑꯍꯥꯟꯕꯅꯤ ꯄꯟꯕ ꯌꯥꯕꯗꯤ ꯉꯔꯥꯡ BJPꯒꯤ ꯅꯦꯁꯅꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯇ BJPꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯑꯣꯕꯖꯥꯔꯚꯔ ꯇꯔꯨꯟ ꯆꯨꯛ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ BJPꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯒꯤ ꯃꯤꯐꯝ ꯑꯃꯅ ꯋꯥꯏ ꯈꯦꯝꯆꯥꯟꯕꯨ ꯂꯤꯗꯔ ꯑꯣꯏꯅ ꯈꯜꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯃꯗꯤ ꯃꯤꯐꯝ ꯑꯗꯨ ꯂꯣꯏꯕꯒ NDAꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯅꯧꯅ ꯁꯦꯝꯒꯗꯧꯔꯤꯕ ꯁꯔꯀꯥꯔ ꯑꯁꯤꯒꯤ ꯂꯤꯗꯔ ꯑꯣꯏꯅ ꯈꯟꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯆꯥꯔꯇꯔ ꯐ꯭ꯂꯥꯏꯠꯇ MLA ꯈꯦꯝꯆꯥꯟ Central Observer Tarun Chuk, BJPꯒꯤ North East Incharge Dr. Sambit Patra, BJPꯒꯤ President Sarda, former CM N Biren, MLA Gobinas Konthaujam, MLA Ngursanglur Sanate, MLA LM Khokte, MLA Awangbong Niumai amasung MLA M Rameshwar ayuk pung 13 khara henbada Imphal da thunglakibane MLA Y Khemchana airport da thunglaba matungda mahakki kendragi miyam amasung BJPgꯤ karmi singna harau taramna okhi madugi matung MLA Y Khemchana lusingduna lok babanda direct oina sangduna anoba sarkar semnaba claim tawkhibane loinana sarkar semnaba claim tawkhibadуgi matungina ngasi numidang pung 6 taaba matamda Y Khemchan Chief Minister oina wasak lawkhibane wasak lawbagi thauram adu loibaga Chief Minister Bangloda Assembly gi budget mifam ka mari leinana cabinet mifam ama pangthokadori mifam adu loibaga lok babanda dinner sagani haidi Imphal gi lok babanda pangthokpa wasak lawbagi thauram aduda NPF ki lusingbasu oiriba Mau Assembly constituency gi MLA Lose Dikho BJP ki lusingbasu oiriba Kangpokpi Assembly constituency gi MLA Nemsa Kipgen Tam Tarerak MLA oiraklaba Govindas Konthaujam amasung NPP gi lusingbasu oiriba Wangoi Assembly constituency gi MLA KH Loken cabinet minister sing oina wasak lawkhre wasak lawkhraba makhoi manga adu ahumna BJP gi ni amamamna NPF amasung NPP gini haidi Indo-Myanmar border da NSCN masal khuthoknabada kedar mari sire haidi haukiba February amada Indo-Myanmar border gi Sagang province ki Zotharod area da NSCN masal khuthoknabada mari sire kharana sokpa nangle haidi pausna makhata na hairibana khuthoknakiba NSCN faction ani adu amana yung ongna lit tawi aduga atopa group amana angamina lit tawbani angamina lit tawba NSCN IM kangbu aduna Indo-Myanmar border lit tawraga lairiba area aduda changsinduna attack adu sathakibani attack aduda yung ong faction gi kedar mari sikhi kharana asopa nangkhi thawdo ase Myanmar manungda NSCN faction anigi marakta power struggle ga mari leinana sathaba thawdo amani hairi angamina lit tawba NSCN IM gi kangbu asina Indo-Myanmar border gi maroiba corridor ama oiriba Pang South Tas region da mapungoina control tawnaba yamna kanna honari masina maram oiraga border area da NSCN faction masel gi marakta area domination amasung power struggle ga mari leinana ngaihak leitana khuthoknaba gi thawdok thokle thawdo asina maram oiraga Myanmar manungda NSCN faction masel gi marakta chawna ungkhanaba thokle oirakliba phiba masida Myanmar gi military junta gi maikaidagi yamna kupna monitor tawri haidi Popular government semada Kuki Josing la yaudabagi phirep ngasisu hongdri haina phongtorakhrei Kuki singna talaba political solution adu phangdringai da Manipur da popular government semlakpada Kuki phurukki miyamna saruk yaroi haina Kuki jogi tongan ba lup kiyana lawkheba warep adu ngasisu hongdana leiri haina
Kukijo Council na thadorokpa cherol amana hairi cherol asina makha tana hairibana haukiba December 13 da Kukijo gi constituent tribe apex body amasung regional organization singi mifamna laukiba anauba lengak sembada saruk yadaba haiba warep adu ngasisu ahongba leite Kukijo singda satharakpa ka henba thawong sing adugi mayokta asigumba warep asi laukibane warep asi thasigi tarawumdoi da Guwahati da pangthokiba lungthung mifamna su amuhana setsin hankibane mifam aduda su group sing Kukijo Council amadi Kukijo gi MLA sing su saruk yakibane Kukijo singda taliba separate administration asi pidriba phawba anauba lengak sembada saruk yaruba haibasima yamna wahanthok yaudaba thawongni apunbagi mifam sing da laukiba warep sing adugi wangmada lengak sembada saruk yareba Kukijo MLA sing na tungda tholakpa apaphataki teksak kudimak masa masana pujagadabane Kukijo gi MLA sing na apunbagi oiba warep asi kai khumnabaga loinana amata oina lepminaduna Kukijo gi demand phangnaba honaminasi hairi BJP के सेंट्रल लीडर्स ना पार्टीशन ओइब मोंग द सरकार सेंब यानिंग दे नेमसा किबजेन द डिप्टी सीएम पीबा कुकी कम्युनिटी सिंबु खाइबुंग ताहना बहोना बने हैना KSRC ना फोंदोरख्रे कुकी सिंग द सेपरेट एडमिनिस्ट्रेशन डिमांड की खोंजंग संगसलिंगै चेरक मरा असिदा सेंटर की BJP गवर्नमेंट ना मणिपुर द पॉपुलर गवर्नमेंट अमा सेमना बलखलकलिब खोंथांग असि कुकी ह्यूमन राइट्स काउंसिल KSRC ना कनमोंग द यानिंग दे अमसुंग Kuki singbu sonta hananabagi partition oiba approach amani haina council asigi general secretary thangmin thang Kuki amasung information and publicity secretary lalboy hakib anina thadorpa cherol amana hairi cherol asina makhata ra hairibada namsa kib jenbu deputy chief minister gi phampi ba natraga Kuki MLA singbo ministerial post piba haibasi Kuki community singi legitimate oiba apamba sing adu phangdana ba Kuki singi marakta khaibung tahandan ba honaba thausilne maramasna BJP ge central government ge maikaidagi hairiba decision ase amohana khantabaga loinana Kuki miyam gi right ase manghandana bahona biyo Kuki community ge political solution ase mapung phana warashin ama poraktringe mamang da government sem na bahona ba haibase India the tribal democracy da sauna akaiba pibane maramaduna Kuki miyam na mayaknari ba khudong sada ba sing amasung historical injustice sing ase kokna na bagidamakta khwaidagi maroi ba solution ama oiriba separate Kuki administration की demand असी पीगदबने इंडियन ट्राइबल मियाम दा चथरिबा थवोंग सिंग असी लेपकदबने अमसुंग Kuki अमसुंग मखोइगे ट्राइब सिंगबु मसेन मसेत फुगाइनबगी टैक्टिक्स असी तोकदबने Kuki मियाम असी डिसीजन मेकिंग प्रोसेस दा याहंदनबा मखोइगे वॉइस सिंग असी करिमता ताबिदबा अमदि करिमता थौसाबिद्रे मखोइगे सोशियो इकोनॉमिक डेवलपमेंट असी हाइनिंगा लेतना सोथारि लोइनना मखोइगे कल्चरल आइडेंटिटी दा अकीबा कया पीरि मरामदुना Kuki मियाम की दमकता सेपरेट एडमिनिस्ट्रेशन नत्रगा यूनियन टेरिटोरी की डिमांड असे पीगदबने हारिबा डिमांड सिंग असे पीबा खक्तना मखोइगे राइट अमसुंग इंटरेस्ट सिंग मपुंग फाना ngak senba ngambada natana मखोइगे मसागी ओइबा चौखट थौरांग सिंग मपुंग फाना पाइखटपा ngамgani hairi aroibada cherol asina hairibana Kuki miyam gi damak separate administration pinaba India government amasung Modi administration da taksilli loinana Kuki miyam gi masak thokpa identity culture amasung history asi India government na sabsana masak khangdabane 2023 gi May 3 dagi Kuki amasung maitai anigi marakta mapung phana tonga na khaidokna bada natana history land boundary amasung culture su tonga na re Kuki amasung maitai anigi marakta tonga na khaidokna re habasi malem gi miyam na khanglabane hairi lengak sembada yauriba Kuki MLA masa na teksak pujagadabane haina KLAL na phongdorakhrei lengak sembada yauduna bagi matang da laukiba warep ki mayakta lengak semba yauriba Kuki jogi MLA sing na tungda thorakpa apha phata punamaki teksak masa na pujagadabane haina Kuki Liberation Army led colon KLAL na thadorpa cherol amana phongdorakle cherol sina hai matam sangna Kuki jo phuruk ki miyo sing mirai duna lapu ki mayakta lengak semba yauduna ba haina laukiba warep adu kaidangoi su mantik na ba yaroi lengak semba da yauna ba phirep lauriba Kuki jo MLA sing na phurup asigi miyam bu namthak tawbaga loinana miyam ki mayakta leibani haina lawi apun bagi warep asi thausadana lokhalakpa thaurang asigi mayakta KLAL na mathau taba thabak thoram sing paikhalagane miyamna laukiba warep ki ona tainaba maongda lengak semba yauriba Kuki jo MLA sing na tungda thorakpa aphapata punamaki teksak punaba sem sagadabane masagi khudongchaba khara phalnanabagi damak miyamgi apunba warep thausadaba amasung miyam punna lominakiba warep ki ona tainaba maongda thabak tawraklibase achumba khongthang nate
Kuki Human Rights Council amadi Kuki Zo Council na su lengak semagi thawong yaningdaba phongdoraklei. Ningtham mifamda census pangthokpagi matam yaithoknaba MLA singna warep lobiyu haina Jitendra ningombana phongdokhrei. February 3 phamlaba yana leiriba taresuba Manipur Legislative Assembly gi ningtham mifamda census pangthokpagi matam yaithokpinaba MLA singna amatoina warep lobiyu miyamna su taksilminasi haina Campaign for Just and Fair Delimitation gi convener Jitendra ningombana appeal torakli. Wafam ase India lengakna chaliba sahi asigi April thadagi census tawnabagi thabak paikhalak liba ase param sumna pangthoknabagi matangda Campaign for Just and Fair Delimitation na mafam kayada paring naina chatharagliba khananabagi mifamgi saruk ama oina JFD amadi Sandar Lema Women's Association Koksai na senduna Koksai Community Hall da pangthokiba mifamga mari lenana JFD gi convener Jitendra ningombana phongdokhibada ningtham mifam asida MLA sing warep lobidrabadi tungi mirol kannanaba February gi aroiba sayoldagi asoba ihau ama hauragani haina section warol thamlakle Mikok thibasi tawdaba yadaba amani masileba amada mi maseng khangdoknaba thorangni handak thigadoriba ase Nepalak suba oigadoribani adum oinama handak pangthokadoriba mikok thiba asida niyam sumna mikok thihanaba ekhoi punamakna amata oina honaba mathautai haina phongdokhe Arambai tengolga thengnanabani haiduna Kuki singisu Tolai pau koba group ama semgre haina social media singda video namduna thadorakrei Separate administration ki demand amohana phongdokre haidi New Delhi da BJP ki central leaders singna Manipur ki MLA singa unaduna anobalengak sem nabakanna hona de bamatamasida Kuki Zo community na kuntra homdo shuba remembrance day the separate administration ki demand asibu akhana bomo ongda amohana phongdokre haidi Committee on Tribal Unity ko tu gilusing makada Kangpopi district ki paijang da leiba Marshals Cemetery da Irang asida thawai kat kharba miyo singbu ikai kumnaba utke thawram asida Kuki NP thadaw NP Kuki Women Union amasung KSO Sadar Hills ki lusingba singna saruk yakhe hairi kotuna khana moongda haikibada Kuki Zo miyam ki damak union territory with legislature gi mawongda separate administration ama phanglaba matamda justice amasung security legani remembrance day asigi damak Kangpopi district pungbada total shutdown chathaki Dukan sing educational institutions sing amasung private office sing punamak thingjinki miyoi kiyana gari tongba labukta thabak tawba amasung routine business punamak toktuna thorom aduda saruk yakhe loinana Delhi na lengak semnaba sathaba matamda makhoi political aspiration amasung demand asibu center na nathaiba yaroi haina lusingba singna phongtok nakhi hairi Kuki singi separate administration ki damakta chapchana leplei sarkar sembada yauroi haina paulelan haukemna phongdokrei State asida rajniti gi oiba tang taba phibam ama porakna ba haiduna MLA Y Kemchana lit tawba sarkar ama semna ba governor ka unaduna claim tawkrabasu Saikot Kendra ge MLA Paulilan Haukip ki maikai dagi di Kuki MLA singna separate administration demand gi damakta chapchana lepli sarkar sembada saruk yaroi haina mahaki X da thagalakiba warol amada haikrei MLA sina mahaki X da thagalakiba warol aduna makhata na haikibada Kuki community singi maikai dagi tonganba distinct administrative arrangement amagi damak demand tawriba se Kuki singi safety security amasung dignity ki damak tane haiba demand ase samsamba political autonomy amanate Kuki community singi pokpadagi yawraklaba phangpham thoklaba hak aduni hairi Henglap Kendra ki BJP ki MLA lezamang haukip ki maikeda ki su Kuki community ki oina su tongan ba separate administration ama pigani haiba ki sabjaba thajaba ama pidriba phawba Nauna semga doriba sarkar asida support tawroi haina social media da thagalakiba warol amada haidi mahana makhata ra haikibada Kuki singi identity land amasung development kamari lenana matam koina dagi demand tawduna laklaba Kuki state union territory asida priority pigani haina separate administration ki demand da japchana lepli haike Maraksida thadau NP ki general secretary lamjathang haukimna social media da thagalakiba warol asida hairibara sarkar sembada yawgadoriba MLA ngorsanglur sanate na mar community aduga MLA LM khaute na baiphai zomai community ni makoi singasi Kuki ni haina identify tawdabana Imphal da satok sen tawba yai nan Kuki group oiriba zomi mar amasung thadauge oiradi Imphal ase sep oire haina loba yai adubu nemsa kibzen ase Kuki ni haiba identify tawbana Imphal da satok sen tawba da singnaba yai hairi Kurkulda IDP singna wakat mifam sathakhrei security amadi lenga ki official singaloina
Leimakong amadi Kanto Premnagarda Meitegi Yumsingi Pibam Yengwa Salubada Kuki Singna attack Toroktuna SDC gi staff amaga IDP amaga asopan nang kibagi mayokta kurkul Mandop yumpham da leba IDP singna wakan mi phampham khrei khongjanga duga mari lenana and susela kobi IDP amana phongdo kibada thasage anida alanga ke official singna ayaba piraga security singa loinana yumgi phibam yengsinba satpada kuki singna attack torokpa si yaningde numit adu da security amade official singna thabak tawbada achauba soiba ama leike maroina makhota mi sibe yaba khulai pairaga attack toroklo phawba lakhiba security singna thingna bohona bagi mahutta selakpa aduna IDP sing makhata na sangbada singnaba kaya phawhalai loinana ngasi state asida anobolenga ama lakliba si state sing asida santi lakle haibi yaroi IDP sing masagi mayumda hanjinduna khunda laitadre phawba state asida santi leiroi maramasina anobo chief minister sina sing amasung tamda leriba relief camp singda hakthengna satuna IDP singna thengnariba awaba se ubiraga state asida santi laknaba thabak tawbinaba appeal tawraklei JDU na anobalengak sembada sawat-kani haina khetri birena phungdokhrei sahi ahum surakadorba Manipur ge irang ase haukiba numit nini humni asida miyam ki lenga ama semduna president rule lengak loisenduna athubada anobalengak ki wasak lauragane hairiba wafam asida JDU na NDA ge alliance party ama oina mapung phana sawat-kani hairaklei ngasi janata dal United Manipur State Unit ki president khetri birena khuyek piduna thadorkhiba cherol amada president rule asilok thoptuna anobalengak ki wasak launaba tawriba asida JDU na lengak semada sawat-kani haina warep laure loinana lakadoriba anoba lenga asina Manipur gi tangdu leitadraba phibam ase hanagi phibam da santi porakpa ngamba oirasanu haina zerol asina phongdoraklei State asida lairiba kanglu phurup singi marakta nungsi sanaba poraktuna Manipur gi apunbagi saktam ngaknaba honagane haina Y Camp sana phongdokhrei BJP Manipur Legislative Party ki lusungbo oina khan khraba singjamai kendra gi MLA hanagi Minister Yumnam Khemsana mahakpu BJP Legislative Manipur ki lusungbo oina khalakpagi damak Bharat ki Prime Minister Narendra Modi Amit Shah BJP ki National President Nitin Nabin amasung party ki MLA singbo thagatpa phongdoraklei social media da thagalakpa warol amada Y Khemsana hai mangonda senabirakliba thodang asi kai khumnabaga loinana puksel sengna thabakta onthoknaba honagane Manipur Santi amadi saukhatpa puraktuna Biksit Bharat amasung Biksit Manipur gi manglan adu mangphau na hanaba angamba thakta honagane status ta leiriba kanglu phurup singi marakta nungsi sanaba puraktuna Manipur gi apunbagi saktam ngak naba honagane haina suphongdoraklei Manipur Legislative Assembly ki Speaker Thoksom Saitarberta Hill Area Committee ki Chairman Dinganglung Gangmai hanagi Chief Minister N Biren yauna MLA kiana Y Khemsan bulusingba oina khalakpada nungaiba phongdoraklei mara asida independent MLA sapam ni sikantna Y Khemsan bu lusungbo oina khalakpada nungaiba phongdokladuna hai Y Khemsan rajniti galamda ningthina khanglaba lusungba amani singmi singa sumahaka setpa mari lenai tongan phurup singa khusamnaduna thabak tawrakani haibagi thajabaga loinana mahakpu lusungbo oina khalakhibani haina phongdoraklei ngarang pangthokiba Delhi gi mifamda Govindas Konthaujambu home thabak puhanaba khalakpada center lusungba singbo Govindas Konthaujamna thagatpa phongdokladuna social media da thagalakpa warol amada hai state asida tangdolai taba lengak sanamadi saukhatpa poraknaba honabada kathokpaga loinana thabak tawgani haina phongdoraklei amarom da Yumnam Khemsan bulusungbo oina khalakpada BJP North East ki coordinator oina thawpuriba Dr. Sambit Patrana nungaipa phongdoraklei Lam ekar kunthra nipan da tharamba popi pambi sing yanthatuna mahan khrei kani kg 57.7 ka konana mioi ani phare hairi ngarang security force ki kangbuna Ukhur district Letan police station ki manungsanna Sire Kuki Hill Range Mapitel Head Range ki lam ekar kunthra nipan romda paksana tharamba popi pambi sing yanthatuna mahan khrei loinana maphamadu da saramba khangpok sang tara su mahan khrei hairi amarom da ngarang Surjanpur district ki Sangai Kot police station ki manungsana Tuilelot Bilesta ki mioi ama opium kg 57.7 ka konana fare hairi police ki paus na hai pharaba mioi asig maming Thamilian jau sahi kunthra kawi Taishazang Bilesta gini makhatana thijin humjin bagi thabak sathabada Surjanpur gi T Konom 5 Bilesta gi Molodi Lumbu sahi kunthra ka taru ko nupi ama su phare nupi asiga sengbole phamdi Palel Bazar da gini hairi